Al-Qaeda American singda laman khumlakpa yabagi oithokpa lay US CIA gi drone strike ta Al-Qaeda gi chief Ayman al-Zawahiri laikhidabaga mari lainana mapan laibak ta koina chatliba American singda Washington gi mathakta terror attack sing chathanaba makhata na thaurang tawriba terrorist organization singna laman khumlakpa yabagi oithokpa lay haina US ki State Department ki maikaidagi section 1 thamkhre State Department na phongdokhibagi matungina hairiba attack sing asida suicide operation, assassination, kidnapping, hijacking amadi bombing yauna tongan ba lalong kaya sisinnarakpa yai haiba wafam thamkhe loinana hiram asiga mari lainana worldwide caution sing thokre loinana State Department na thokiba travel advisory matungina American embassy sing amadi mari lainaba department sing na US ki citizen sing nabu khudongthiba tarakpa matamda emergency servicing matam sana phanganaba khangankhe atopa laibak singda leriba American singna local news sing toina lowbaga loinana mari leinaba embassy singa toina pau phaunanaba wafam su thamkhe China na haiba Loudana US House Speaker Pelosi Taiwan da Chatkhre America na Asoibasigi Mahei Soidana Fangani China na haiba wata dana US ki House of Representatives ki Speaker Nancy Pelosi laibak pokpa numit ki numidang da Taiwan da thungduna masana laingakchaba laibak asigi lusingbi unakhre maraksida Pelosi gi awang bathaki Taiwan khongchat ke wahuda China na Beijing da leiba American envoy kauraga yamna kana yaningdaba phongdok padana tana America na Asoibasigi damak Mahei Soidana Fangani haina warning pikhre amasung mawong ama natraga ama da China bu laksinana ba Taiwan gi isubu khulai oina sizinaba toknaba khangan khre Taipei da Pelosi na chatpagi wahuda Asauba phongdokladuna China na Taiwan gi airspace manakta fighter jet mayam paisinbagi mathakta Taiwan Strait ta missile sing kapsinduna lansu awrai khre China gi Vice Foreign Minister CE Feng na China da US ki ambassador wediba Nicholas Burns athubagi oibagi laibak pokpa numit ki numidang athengbada kauki amasung Pelosi gi khongsit athugi matangda akanba mawongda yaningda phongdokhe Pelosi gi khongsit asi chahi 15 ki manungda US ki khwaidagi chawba lusingba mana Taipei da lakpa khongset oire China na Taiwan bu nongma natraga nongma laibak asiga amata oigadaba machet takhiba province ama oina lawwe masana laingakchaba ithadasi mainland da amukhanna tilhananaba force sizinaroi haina China na hojik phawbadi haiba leitre Beijing gi maikaidagi pikhiba akanba warning sing karimata thausadana chatlibasi Asoibasigi damak US na Mahei Soidana Fangani hairaduna China gi Vice Foreign Minister na US na sathariba aranba thabaksing khudakta chumthoknaba amasung Pelosi gi Taiwan khongchana thoganba ona tainaba mahei sing laktanaba paikhatpa yaba thaurang sing paikhanaba taksin khre haina State News Agency Xinhua na phongkhe US na aranba lambi da makhata na sangsinduna ungkhanaba hengalhanba amasung Taiwan Strait ki mapam pumbagi phibam amasung China US ki mari singbu amukhanna semjinba yaroidaba phibam tagadaba thabak tawroidabani haina CE na haikhe US na China bu mawong ama natraga amada laksinaba Taiwan gi isubu sizinnaroidabane amasung China gi manunggi oiba wafam singda khut thingjinba tokadabani haina mahakna makhata na haikhe Pelosi na thawaina khanaba hogduna amasung mai paiduna sanaduna malemna yaningdaba phongdoroknaba barton tawre mahaki khongthang si one China gi principle amasung China US gi apunba warep ahumbu sathina thugaibagi thawong amani haina CE na haikhe US government na wana mangangba amasung thabakna ama tawduna one China principle thugaibagi thawong leptana chathariba sigi daita pumba pugadabani haina CE na haikhe US na Taiwan asi China gi saruk amani haibagumba maruoiba wafam sing State Department ki website gi muthatkre aduga Taiwan bu US ki Indo-Pacific strategy haiba duda hapsinduna laibak asida Taiwan ga lainaba mari sing phongna upgrade tawre amasung lamdam asida khulai yonbagi chang hengatle amasung Taiwan maning tamna bagidamak separatist activities singda sawgatle haina CE na haikhe China na Taiwan gi maning tamba pamba kangbu sing chairak pigadawre Taiwan dagi chana thangnaba pothok makhal khara pusilakpa thingkhre US House of Representatives ki Speaker Nancy Pelosi gi awang bathake Taipei khongchat ki wahauda sauraduna yumsa kaisa numita China na Taiwan maning tamba pamba kangbu sing chairak pinaba thaurang sing lauthokkhre Taiwan dagi chana thangnaba pothok khara pusilakpada athingba thamkhre amasung mapanda laingoi thadokpa matam khara thingkhre
China na Taiwan asi laibak asigi lamni haidi amasung Taiwan gi official singa mapan lamgi government singa wari sanaba mata China na yade Taiwan ga mari lenaba thabak thauram sing yengsinba China gi official body ama oiriba Taiwan Affairs Office of State Council na Taiwan gi maning tamba siba changba khangdana honariba organization sing jairak pinaba thaurang sing laukthokhe democracy amasung thabak tawminaba amasung saukhatpagi saklon lauduna Taiwan Foundation for Democracy amasung International Cooperation and Development Fund na malemgi thakta Taiwan Independence Separatist Activities sing athingba matalaita na sathaduna lakle makhoi masamang na China gi mayok ta leiba mapan gi forcing ga thabak tawminari haina Taiwan Affairs Office of State Council gi spokesperson ma Xiao Guang na phongdokhe foundation sing da cell donate toriba speed tech energy high web technology, Skyla, Sky IZ, GPS technology amasung atay enterprises singa sel thadok thajin tawba natraga thabak tawminaba mainland organization sing enterprise sing natraga lanai miyoi sing chairak piraga ne mari lenaba enterprise sing gi makok sing mainland da changlakpada thingba thamgani haina phongdokhe Taiwan dagi uhai amasung nga gi pothokara pusilakpasu athingba thamle haina laukthokhe maragasida mainland dagi Taiwan da Laingoi thadok pasu leplagani haina mahakna makhata na phongdokhe Taiwan da krak yangsilabasu China asi Taiwan ge lalolitiki khwaidagi chauba partner adum oire makhoi ani gi marakta lalolitiki chang mamang shahida laikhiba US dollar billion chahumga kunipan dasmik ahum dage chada kuntaruk hengat khe Russia na khulai thampam thugai khre Ukraine nuclear plant laksin bagi wang madalai khre Ukraine gi labib region da Poland na pirakhiba khulai sing thamba dipo ama Russia gi missile sing na thugai khre haina ngahan Russian Defense Ministry na phongdokre adubu lanfam gi pawadu khudakta chumba lepangamdre amarom da Ukraine da leriba Europe ki khwaidagi chauba nuclear power plant adu mapung phana control tawba ngambagi wangmada leire haina UN nuclear ship aduna warning tawkhre amasung phibam adu laita hananaba amasung nuclear gi khudong thiba thokdok ama thokadavadage thingnaba pak saurba complex aduda expert sing thuna changba yahanaba Russia amasung Ukraine da athuba apil ama tawkhre February 13 da Ukraine da lan tawkhibadugi matung thuna Mars ki anganbada Russian troops sing na paikhiba khanong pokthangba city Inner Hodar da laiba Zaporizhia plan adugi phibam adu numit khudingi hena khudong thiningai oirakli haina Associate Press ka laibak pokpa numita unaba mada International Atomic Energy Agency ki Director General Rafael Grossi na haikhe plan aduda nuclear safety ge principle khudingmak thugairakle khudong thiningai oiraba du yamna sathi amasung yamna mak achauba khudong thiba mani haina makha takhe plan adugi safety thugaiba kaya marum paladuna IAEA gi Director General aduna plan asi Russia na control tawba territory manag haujingmak lan chathariba mafam amada lairibani haina makha takhe equipment amasung spare parts singi supply chain adu kai khre maram aduna plan asida mathau taba pumnamak adu phanglibra haiba ngamde haina Grossi na haikhe aroibada tabiriba pumnamak pu thagachari